Masi akhoi Ebudhw Thangjing khurumbagidamakta ngamjaba kharadang kachari asine chobini akhoi jiche machaga moise sanari kanna anganjinse aduti jeng asila o sigalai aigi ma aigi upani ma lai khuramjari ko madi khangponte na video ka kapise ko makanna lai khuram leijare abaina sumaina sum video ka kap cham pamjaba sum kayani khangde dai se Ebudhw Thangjing da saryenga daidi ngamjaba akhoi pulei su chaba numini pulei ga injang nabi khara akhoi na ngambado adudo ka chaini aba mase kan jam kana borni ningba thungo nungai roi gi upanupa aduni do kai haini ataidi jangminarasi isi wanga musu dam haiti se akhoi ne chobini aba nungsida jone papai masi ne aba ningam bongam jade anusi aba nangna tege nangna paira na lamme mona piraga asina akhoi bokcha ni si siga lei akhoi khaton se thong thakpa se numi sigane akhoi nupa na ne pibana thongnai abako akhoi sum mapanda sanggo de sum thongi bako akhoi gi ningona changba jadaba de siga lei re akhoi ne ne ga aigi naw nupi ni se akhoi kaka gi macha nupi ma ai ingona ma jam nusi naw nupi se bora toli se se jengone akhoi di khaton ga bungo na cha thong sambol sida ado moji ai sareng thong de moji thong na sum haw ni pa thong na yang haw nya ba ado ine kaya ni sum memory oi na ni sida na ko ado memory oi na ba ina sum sarada youtube ta thangat ke kai na di memory oi na ba mana di ahan jin pun dia ba ni sia ba ne do ni nusidra jengone adlai hamin ji